ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister, Education Minister amasung Bosengui Chairman HSLC examination lisingani kunumdoi thagadaba mahiroi singda yafa pausal pirakli. Miyoi lak kayagi thawai oinariba Thobal Turel na miyamda thaknaba ising piba ngamlaktaba jayi yamsilakli. Exam singda mahiroi singna aranba pambai season nabada mateng panglamba sing cherak pinaba lo sem lagani haina Education Minister D.H. Basantakumar na haikre. Issues and challenges faced by women in sport haibatim da nomayu eba seminar pangthokre. Manipuri Prime Time News being Tabriba Singh Chan MAIBAM na Kurumjari, Houzik Pau Sandona Pizari. Board of Secondary Education Manipur Bosem Naloba Tha Secretary Tarukdagi Haugadariba High School Living Certificate Examination Lisangani Kunumdoi Thagadaba Class 10 gi Mahiroi Singda Manipur gi Chief Minister N Bren amasong Education Minister D.H. Basantakumar na yafa pausal pirakli. Chief Minister N Bren na thadropa message na hai Bharat ki Prime Minister Narendra Modi na haivagum exam thagadoriba Mahiroi Singna exam warrior sing oigatabani thawai waba oiroidabani Mahiroi Singda nungaina wakhal waba leitana exam thagadabani High School Living Certificate Examination asi Mahiroi Singgidi yamna maru oiba punsigi career sing same naba examination oibana Mahiroi Singna wakhal waba tawdana adai exam thabagum thazaba amaga loidina examination asi thagadabani aikoina examination asi asangba Kaira kaba hobani haina loba yai maram asina Mahiroi Singna thazaba amaga loidina tungi manglan sing fangnaba horagadabani message asina makha taraduna parents sing amasung oja singna exam thagadoriba Mahiroi Singda pressure piroidabani aduga Mahiroi Singna so pakatpa tawdana wakhal leitana exam asi thagadabani haina message piri Amaramda Education Minister T.H. Basantakumar Singh na hai mai masing haibasi tungda thabak ama fangnaba chumnagi wakhal losing fangnabagi pambai adu khaktamak nate masidi moral amasung ethical value khanghan baga loidina kana gumbagi punsibu achumba lambida lamjingnaba punsi chupagi oiba khongthang amani exam gi khwaidagi ahanba amadi maru oiba wafumdi masibu kaidungda kiroidabani ani subana exam marakta hek angamba thakta honaba adubuni Kaidonungda pakaloidabani ningtina marakta pothabaga loinina hek ngamliba makai revise tawgadabani wakal pictaroidabani haiki Examination asiga mari lainana Board of Secondary Education Manipur gi Chairman Akham Joy Kumar nasu Mahiroi Singda yafa pausal piri maki pausal da hai soidina mai pakani habagi achetpa thazaba thamduna examination ningtina saru yabiu examination haibasi academic knowledge ki changyeng nate masidi Mahiroi Singhi santi gun amasung thaunagi changyeng ni haiki Houzik lamdam sida thaknaba ising amadi lau singugi award pa isingi matangda Mami TV Network ki staff reporter Saidur MAIBAM na Thobal amadi lilong AC ki tongan mamafam kaya da koina chatuna yingsilubagi paudam ama piza Miyoi lak kaya gi thawai oinariba Thobal Turel na miyam thaknaba ising piba ngamsilaktaba sahi yamle lawmi singi oinasu lawu singugi thabakta kona gadaba ising piba ngamdabagi wakat chai khudingi laule Laingak na matik chab excel khotaba maramna Thobal Turel da miyoi khara maning tamna makal kaya gi khulai sisinaduna nunglengoi plekpuna sendan pham oinari masina Turel asig ising lekhom oina chenduna sisinnabi yaktaba sahi yamle nga yokpa amadi lawu singu tawriba lawmi kaya su ising leitabagi awaba sahi khuding mayuknari Turel khong khara dadi ising sitoktur nga phadukna bhaw yawnare masita natana labuk lamhangda thadoktum thamliba sasan kayasu thaknanaba ising lesilakti oirakliba phibam sida thuwa matamda laingak na isinggi matangda akhanabam ing changbiyu loinana laingak na paikaliba chingpa Turel kannanaba thabaksing daikoi khudimaksu thawdang lominasi ningsingba yai handakta pangthokhiba Manipur Legislative Assembly mifamda khangabok AC gi MLA Kram Suresh Kumar na Thobal Turel gi matangda pokholkiba calling attention mosal amada Manipur gi Chief Minister NB na piyu pokhumadu tabadi am nungaiki pokhumsing adu thabakta onthokta bhaibaditi matam khari yuminakhisi mianda paudum jariba Saidur MAIBAM staff reporter Mami TV
Parikya thabada satra singna aranba pambai sizinabada mateng panglamba sing ahakpa cherak pinaba lo semlagani haina Education Minister Thongnauzam Basanta Kumarna phungdokre hayengdagi haugodoriba kumsi chaigi class 10 gi metric parikya da satra singna aranba pambai sizinnadanaba minister gi maikidagi appeal tarakle wafam asingasi Akhil Bharatiya Vidyarthi Parisad AVVP na handak chatkiba National Integration Tour lisangani kunumdoida thengnarakpa experience sing share tongnabagi function da paumi sing na hangba wahangda minister na phungdok Bani Akampata Labor Nailiki Auditorium Hall the Bangtoki Batharam Adida AVVP Northeast General Organizing Secretary Kamal Nayan Nailit Akampatki Director and Dev Chandrana Chingbana Maru Oiba Meo Sing Oina Saryaki Education Minister da Thoram Adugi Matang da Wafum Kayasu Fundoki Question leakage tawdanaba mapandagi hariba unfair means seasonadana mayam koi section dhawa mayam lokachari aduga loinana ai Manipur Prajada ai share tawdani as education minister ai nama puthunaba draft tawul we sinjare ngaran so meeting tawje masigi ai se ordinance na puthoga assembly na puthoga tanaraga hariba expert and tanaraga suma exam da akogi mating aranba unfair means penal provision jail state state students in the honesty hard work quality Nupi Singna Kang Bangamagi Pankai Legabani Maram Chadana Nupi Punsida Namtharakpa Kudimak Mating Lena Thingnagadabani Haina Social Welfare Director Ngangum Utamna Fongdokre Wafma Singasi Takel Pata Laiba Sai Auditorium the Pangtokiba Issues and Challenges Faced by Women in Sports Cyber Team the Nomagi Eba Seminar Amada Fongdokibani National Commission for Women Gage Sponsorship Makada Manipur State Commission for Women na Sinduna Pangtokiba Tharam Aduda Commission Asigi Chairperson Salam Alka Devi Amade Sai NERC Regional Director in Charles Lian Minthang na Chingbana Maru Aiba Myoy Sing Oina Saruyaki Social Welfare Director NG Utamna Haikibada Kunai Asida Nupi Oibigi Punsida Thingnariba Awa Saiting Amadi Nupi Singi Hingbagi Hakta Singnarapa Kudimak Logi Matung Ina Chapchana Thingnagadabani Lengaki Maikedigisu District Kudingda Sexual Harassment Domestic Violence na Chingba Kayagi Wakatpam Oina Toll free number 181 Natraga India Pomagi Oina 112 Hangduna Thamli Mafam asida wakot kudimak thavak oina paikhanaba nupi police amadi ukil na chingba leigani hari director na makha taraduna nupi oibe singna nupa khaktada tangjaduna hingbagi matam natre nupi kudimak masagi sentok lambi leina ba hona batangai fade loinana nupi gi punsida singna rakpa kudimak mating leina thingnagadabani haina sumhak na makha tana phongdoki Sexual harassment issues in our side is so complaint sexual harassment I for you and the school in the so my now sexual harassment issues in massaging and investing there down booking psychological trauma people I am department masih ini isu lah perkara komplain orang ni, mana aksi kita tu ni nama tu tiga laga perlaga action lakukan ni, agar orang itu komplain kisah begitu kan iskan lagi. Manipur Lengak na mayay kaba jinjak kay mayogda sangsilak liba lanjang asida kutong jaba lauraga mayay kaba jinjak sabat hingbagi mingda lanay luf ama sem laga sandalambi chatharamba luf adugi luching bani haizaba miyoy ama fagat kibaga loinena war on drugs pulana uhanna bahona ram liba luf adusung asidagi muthalle haina lautokre hiramasigi matang danga sililong soipokpida leiba All Manipur Muslim Development Committee gi headquarter da bangta papawi mifam amada AMMDC headquarter gi Vice President Awas Kana Paumi Singh da hai Manipur Lengak na war on drugs kan na changsiling ay cherak asida lanay luf ama sem laga war on drugs ki mingda sel talamba miyoy ama All Manipur Muslim Development Committee AMMDC headquarter amasung Kanglei Peoples Against Narcotic and Psychotropic Substance Kanglei Panas Thobal District Council ki apunba team na fakat pangamle miyoy adungarang ningthokaba numit ki nungtil bung ama tabda lilong usoy pokpidagi fakat pani for anti drug association mada koba lupa masemaga
मसाना मसाबु प्रेसिडेंट ओहल्लबा अदुगा मियोय मागा मोट मानबा खरा पुंसलगा लुप अमा सेमागा कोगी वार ऑन ड्रग चीफ मिनिस्टर की चथरिबा असिगी मायोक्ता मसिगी मिंचत थीननबई मोंगदा मसिगी मिंग सिनरगांदा तोहान तोहान बा निशा चाबा सिंग फारगा मखोइदगी माई पेरेंट्स सिंग नत्रगना मागी तानगदबा अहल लमन सिंग गार्जियन अमा तानरगा कोगी सेंटर दा कईदा पीरगा मागी लौखटपम थोप थबुकसिंग तौगदबदुगी वांगमदा सेंटर खरगा मानरगा तोहान तोहान बा पैसा तानबरोमदा चंगसिलगा कोई तौरंबा अदुगुम लुप अदो मदा हाइब लुप सिगी प्रेसिडेंट से कोइना हतेंगना कोइगी मनपुर मुस्लिम डेवलपमेंट कमिटी एमएमडीसी हेडक्वार्टर अमदी कोई कंगले पना आयना खंगनबा कोइगी थौबाल डिस्ट्रिक्ट कमिटी सिगी कोइगी काउंसिल की लिलोंगी असिगा पुन्न पुंसलगा अंदा कोइना फागत पंगमे लेमहोरिबा मखोय मियोय अहुम जिकी मदादा यावरंबा वाइस प्रेसिडेंट अदगी ड्राइव सेक्रेटरी लोइनना कोइगी जनरल सेक्रेटरी मखोय अहुमसु पुंग निफुनि पांगी मनुंगदा फमिनदुना अखोय भाब तामिनबा लोइनना मियामदा लाले हाइजगदा Abbas Khan Makha Tana Hailinga ki War on Drugs ki Mingda Sandalambi Chataram Livalana Luf Ado Manipur Anti-Drug Association Mada Head Office Lilong Kunau Thobal District Haina Maming Tole Aduga Luf Asigi Masana Masabu President ni Haraga Sandalambi Chataram Libami Adugi Mamina BM Suheb Sa Jay Kunmari Apopa BM Mano Kawe Lilong Soipopi Dagini Mahak Janatana Atopami Karasu War on Drugs ki Mingda Sel Talam Liba Luf Asida Yauri Makoi Sigim Masak Maming Suloina Kangli Haiki Luf Asana War on Drugs ki Mingda Madagi Banner Sizinaraga Lilong area ki Mafam Karadagi Mayai Kaba Chinjak Saba Singh Faraga Manipur ki Rehabilitation Center Karada Lupali Singh Amamam Laurga Fagalakli Bamyoy Singbu Fagalakliba Mioy Singbu Sinabagi Tavak Toram Singh Jataram Bani Haiki Masigi Matakta Lakliba Marsara Mapan Asida Luf Asigi Han Mamapok Kumon Toram Pangtokani Haisilaga Lilong area the Labor School Sing Amadi College ke Principal the Selgi Mating Pangbiu Haiduna Gerald Singh Taramke Masidagi AMMDC Amasung Kanglay Panasta Chingnaduna Luf Asigi Mari Makong Tigalubada Mada Hariba Luf Asimi Ahum Marina Sandalami Jatanabas Semzin ban luf ni haiba khanglakpadagi luf asigi president ni haizaba BM Sweb Sabo fakat kibani hari farba BM Sweb Sada wahang pahang tawbada hariba Thavak Tharam Singh asi leptana haukiba jai ama ani dagi tongan mafam da leptana Jatharami haina BM Sweb Sana masana fongdoraki hari Lodina Madagi Mingda Thavak Tharam Tauram liba Makang Mayum Imran Khan Apokpa Alauddin Draft Secretary Mada BM Nurul Amin Apokpa Laikidraba Kudus Ali Lilong Turel Ahanbi Ubak Tong Matak Vice President Mada Riwas Apokpa Muzibur Lilong Kalay Khong General Secretary Mada Makoi Pumnamag AMMDC Headquarter Amadi Kanglay Panas ki Office ja Pung Nifunipan ki Manungda Laktuna Mia Mangda Lale Hazagadabani Natroga illegal Eva Thavak Thoram Singh Laukalagani Hainaso Vice President Abbas Khan Thamke Lamda Masida Rehabilitation Center Toriba Singna Drug Saba Singda Sel Kara Pitaraga Lautuna Ragami Faba Punba Kudakta Gilep Kadabani Makatana Minority Singna Namna Kundalaita Mafam Singda Karigumba Chatara Pataragade Logi Mating Lauraga Jab Chana Thingnagni Habawafam so Vice President Abbas Khan Thamke Paugimi Famada Kanglay Panas Tawal District Council Lilongi President MD Salahuddin Khan So Saruyaki Manipur State Legal Services Authority MALSA Amadi District Legal Services Authority DLS Imphal East Amadi Imphal West Arena Punna Sinduna Kangmin Nasi Haba Legal Aid and Services ke poster exhibition among us Lamphel Court Complex Lamphel Pata Haudokre Just High Court of Manipur Kam Chairperson High Court Legal Services Committee Aribam Guneshwar Sarman Haudoki by exhibition Aduda All Manipur Bar Association President P. Tomcha All Manipur Lady Advocate Association President C.S. Kiran Bala District Just Imphal East W. Toren Maitei District Just Imphal West R.K. Memcha Devi Member Secretary Ojas Mutum Amadi Chairaf Amadi Lamphel Court Complex ke Judicial Officer Singh So Saruyaki Poster Exhibition Aduga Mari Ledina Justice Aribam Guneshwar Sarmana Haikibada Pangthukliba Exhibition Asi Maru Oina Miyamda Makoi Hak Singh Khanghanabagi Panamda Pangthukpani Karamba Scheme Singh Leibagi Habitusu Exhibition Asida Khangbangamgani MASLSA Amadi Legal Services Authority na Miyamgi Damak Pangthuk Liba Thavak Tharam Singh Exhibition Asida Mayek Singh na Uttuna Miyamna Makoi da piriba hak sing adu kadai forward janaba yagani habadu exhibition asidagi khangbang amlagani asiguba exhibition asi Thawal District Imphal East District Vishnupur District tasu pangthoknaba pandam thamli haiki
प्रजादा आई राइट सी अखोई लीगल सर्विस की मथौ अहमदी आई राइट प्रजादा खंगन बसिने अगी राइट कई देबा लोन कई पीबा स्कीम दा कई कानो पीगे से खंगन बगी मैसेज संदो पुरा रे से आई राइट खंद्रगदी राइट से तादे खोई मतिंग आई मतिंग पियो है आई मतिंग नि दोनी से मागी राइट खंग कांदा नि दोनी ना मा नंगी तवय अब राइट सीनी स्कीम की फंगे केस अमा थागे केस अमा तवो केनो तवगे हैबदा all types of rights मैम दो अखोइना शोकेस तो लफेलगे होरे मसी चाइना फॉर्मल बिसुकोते ते डिस्ट्रिक्ट सी कैंपेन से चकनी Board of Secondary Education Manipur na lauduna hayengdagi hoduna pangtokadariba class 10 gi examination asida mairoi listing kuntrani panchama kuntare na yabaga saru yabaga lunna examination thagadariba mairoi pumna magda desamgi market gi mairoi singi mafam da yai proposal pibaga lunina soida ngamdaba yamna niyom chumna examination ama oigani habigi thazaba su thamzari haina Secretary General desam MAIBAM Somorjit maitena bawgi mifam amada haikre magna makha taraduna hai laivak thibadi pangtokadariba examination asida mahairoi taramapani mahisang taramapani mahairoi marifudara taru examination asida saru yabagi khudong jaba lairoi habigi wafam ama lakpaga loinina masida yamna hena haksina lautuna desamgi akhanaba timna thizulubada mahairoi maral suklai leitana examination saru yaba fangdabadagi fibam lakpa ase yamna laivak thiba amani mahisang adugi government amadi private animaki hariba principal headmaster headmistress amadi form fill up taunabagi thodang sinariba miyoi makhoi singi mathakta logi oiba cherak pigadabani jai ama maram suklai leitana examination saru yaba fangloidaba mahairoi sing adugi damakari mahisang aduna tawbigadari mahairoi amadi career ama pungmang manghanbagi thakta mahairoi sang singna tawba asidi khwadigi hena chawba crime amani hajuna desamna lodaba ngamloi makhoi singi mathagda chap chaba logi eba cherak fanghangadabani asuk section daba asuk yamna thawa sadaba hailoi sang sing asidi inquiry ama government na sembiraga maduda yamna negligence oidana tobiramba thoglabadi government oiraga na principal headmistress headmaster adu thawaktagi potha hanba lonena lalai mailoi sang oiraga na recognition adu kakthapigadabani examination saru yaba yarare haidaba mahairoi singi damak lengan akhanaba sinbijuna makhoibu chei manghandanaba sinbigadabani haibanasu hainasu desamgi maikidagi haizari mailoi sang tarama asigi principal headmaster headmistress numit humni fabagi manungda desamgi office su lakpiduna masigi chap chaba wafam sing thambigadabani karigumba masida tadaba thoklabadi mahairoi singi damak khallaga desamna mahairoi sang singi mathakta kanba micheng sanglagani haina mahakna phongdoki Khongjong police ki team amana tentha kangla chingdol da ngarang nungthil lamai thabda chena bani haina chingnaba mioi ahum lamai chakphum manaktagi fari hari police na faraba mioi sing adudi ningsan mon sangjai yangkhaini thoi apokpa leikhidaba NG Thani singlai Resang Singjai kuntaret apokpa S Wungsunmi amasung Simpuri Thotchan Jai kuntaruk apokpa leikhidaba SS Tamasing makhoi ahumak Mumlo Ring Palm Village Technopol District tagi nihari police ki paun hai ngarang nungthil pung ahum makhairom taba matamda Thobal SP control room na tentha kangla chingdol da lamai chapagi pau fangbadagi SP Thobal gi supervision makhada OC Khongjong PS na luchingduna Thobal District Fair Service single loidena mafam aduda changsinduna lamai adu muthatnaba honabada pung ama makhairom Janki tungda Khongjong police na lamai thabada chena bani haina chingnaba mioi ahum asi mafam adudagi fabangam khibani hari police na faraba mioi ahum aduda wahang pang sathaba matamda makoina police da haikibada makhoi ahum hariba tentha kangla singdol da hohi loknaba honabada una akangba singmai thabadagi lamai adu sandokhibani haiki police na makoina tonglakpa Vaza Pulsar motorbike registration number MN02AD5752 ga konena police na divisional forest officer Thobal district da makata legal action law nabagi damak sinakre hari amarom da lamai chakpa kanba changba Vistupur district forest service team amasung rang officer Vistupur forest guard singi apunma team amanangarang nungthel pung ani makai tabada hawta khul lamai chakpa kallaba matong timberlock U137 mafam aduda lotuna thanamba thengna khre hari hariba lotuna thanamba timberlock U137 adu darkar oiba procedure sing lokhalaba matung range officer Vishnupur forest na legal action longna ba fagat khre hari ngasi lamtagi kun humdoi yumsakesa numit asida maite huya lalong sintam sanglan sajal academy UFO leiba chingdong legai branch zariwamgi
Ozagi Sanglen Sangabagi Taramda Brass Asigi President Tongam Nires Maitena Ivudo Pakang Bayekpa Firana Nongdon Atia Kena Payhaduna Far West Central Committee na Pangtokre Taram Asida Far West Central Committee ki President Kolom Kuman Jaugi Maikedigi Makatana Hairi Far West Central Committee ki Manung Chanalaiba Zidi Kasar Assam Tripura gi Mafum Sinda UFO Gamari Lenaba Tavak Taram Kudingmak Far West Central Committee ki Makada Pangtokani Haina Fungdorakli Taram Adu the Universal Friendship Organization Asigi General Secretary Singh Battalion Commander Singh Branch ki Thapuroi Singh Amadi Atay Mafum Kayadagi Lakpa member Kayana So Saruyaki Lamdam Sigi Yalhomi Singa Saksu Manaba Myanmar, Nepal, Bangladesh na chingba mafam singdagi mitop kaya haizilak tuna lamdam sida yum sadun election ba umang kok thorakpa yalhomi sing mutpagi fibam da leirakpa si laibak thibani athubada Manipur da National Register of Citizen NRC chana halu haina Manipur University Students Union musuna Manipur University da wakat khongjang changsin kre ngasi Manipur University ki traffic island dagi Manipur University ki main gate faba Manipur da NRC chana halu Manipur State Population Commission lingo mitop tagi Manipur kalu lo kaina changlapa mitop thingu haiba kholau lauduna khongjang junction ke khongjang adu da musugi president Thoksom Sonamani na hai India amadi India gi wangmadagi mitop ko ya lamdam asida junction duna khunda laita silakpana lamdam asigi yelhomi sing asidi mutkiba yabagi fibam da leirakpa asi yamna laibak thibani maru oina chingi mafam singda sak chumanaba mitop singna khunda salakpa yum sajalakpa umang kok thorakpa popi thajalakpa kaya asina Manipur da akiba fibam amada lakhale mitop singna lamdam asi Silapa kaya asidagi kanbangam da ba Manipur da NRC chana hanaba center amadi state lengakna honagadabani haiki musugi general secretary oinam amarsit na hai matam kaya gi mamangdagi Manipur da NRC chana hanaba miyamna daksinduna lakli masi lengakna khangbiduna athubada NRC chana hanbiu masida natana Manipur da state population commission su lingna ba honabiu taliba demand asi lengakna pidriba fawa lamdam asida khongjang sangsilakpada musugi thomi singna su saruyagani haiki Imphal West District ki Makha Thangba Sarukta Wangoi amadi Vistupur District ta Didim Lambi ki samnafam oiriba khwaidagi maru oiriba Inter District Road oinam to Wangoi Road matamga chanaba maungda semjin biu haina oinam maira paibi apan beluf amadi oinam nongthombam leikai maira paibi luf na senduna oinam nongthombam leikai damyang ki khongjang sangsin kre khongjang sangsin badu da oinam maira paibi apan beluf ki General Secretary Chongtham Anobi Devi Joint Secretary Nongthombam Sola Devi Publicity Secretary Kamzrakpam Nandini Nongthombam leikai maira paibi luf ki President Nongthombam Tombinau Devi na Luchinguna Maira Paibi ki Luchingbi Amade Leikai gi miyoi sing yauna lambi mayai khongna chatki athuba matamda lambi semu lambi sida heavy vehicle gari chatba yaroi haiba kholau kaya su lauki oinam apunba Maira Paibi luf ki General Secretary Chongtham Anobi Devi na phongdokhibada lambi asigi Haufam oiriba oinam sigi oinam khul nongthombam leikai tidim lambi dagi hauraga nambol sigi khul naurem anigi marakta lariba kilometer ahum lom sangba lambi ki saruk ase chai tara hena semjin bida bana fibam soktuna lakle Maira Paibi luf na mari lenaba authority da che than se thabadagi pot hot menbagi maongda nung khara saithok lamlaga amok tumina laisinkhre aduga lambi asida ayuk nungtil numidang naidana Polum kaya puba gari sing yauna gari kaya chatpadi leptri khwaidagi nuai tribadi isok naurem amadi oina mamang leikai gi khulgi angang mahairoi singna school chatpada laktaba yadaba lambi oibana nung suthagi matamdana leikhom aduga atai matamdana uful thopgi awaba mayuk nari lambi fattabana misi mina kaya suthokre uful ka hena thokpana leikai gi miyoi singsu fi surga fauda yadaba Lok thungba ana aye kaya thokle maram sina Mars tha sigi manungda lambi semjin bidrabade lambi ase thingba yauna khongjang kaya changsilagani haike War on Drugs 2.0 gi sargama oina Narcotic Affairs of Border NAF na ngarang passenger bus registration number MN04P0844 da tongduna lakpa miyoi ohumdagi heroin powder gram chamri tarok fakat pangam krihari NAF na heroin powder ka konana faraba miyoi sik adudi MD Ivungo Chei kuntra tarok apopa MD Khamad Ali Sangai Yumfa Part 1 Ningthau Mamang Leikai MD Ataur Rahman Chei kuntaret apopa MD Abdul Malik Yaripok Tulihal Mayai Leikai Imphal East amasong MD Kudu Sahi Kunumdoi apokpa Leikidraba Zalarudin Sangayumfa Marin Khul Thawbal dagini
Makoi ahumna hariba heroin powder ase plastic sapon cap kuntra humdoi da haptuna purambani hari hiram asiga mari lenena nafna miyoi ahum asigi matuta case ama register tawkre hari Ministry of Jal Shakti Department of Water Resources Government of India ki lamsing makhada Nehru Yuva Kendra Sangadan Bishnupurga Puna Network of Economy and Welfare Service News Kumbi Nasanduna Kumbi gi mafam taruk henbada Caster Rain haba campaign ama haukiba Mars ki tang tare tagi taramanga fawa Kumbi gi mafam kumbi Tingyal Lekai Kumbi Khuga Wangma Kumbi Setupur Kumbi Awang Kunau Kumbi Awang Lekai amasung Kumbi Bazar gi mafam singda pangthokre Caster Rain haba campaign aduda KS Lila Chandra National Youth Awardee Cats Indra Kumar as National Teachers Awardee W. Bambam Devi Youth Worker W. Ravin Kumar S. Youth Worker and Vigudor S. Youth Worker Amadi KS Sinkai Hulakpa S. Youth Worker Namaru Eba Thaudang Lodana Pangtoki Amasung DYC Kumbi SCAK Kumbi SYC Kumbi Amadi KIYDO Kumbi gi members Singna Saruyadana Kumbi Tingel Lekai Kumbi Khuka Wangba Kumbi Setupur Kumbi Awang Kuno Kumbi Awang Lekai Amasung Kumbi Bazar gi mafam singda campaign singa du mapung fana pangthokre Malem Sinba Thungna pangthokliba World Glaucoma Week lisangani kunumdoi ga mari ledena lamdam asida so National Program for Control Blindness and Visual Impairment NPCVNVI Amadi Medical Directorate National Health Manipuri ga punna khusamda dunanga se lamfel de leba State Ophthalmic Cell Medical Directorate ta free glaucoma and cataract screening camp ama pangthokre camp asi nominini chupna thaski taratare tasu pangthokani hari camp asiga mari lenina National Program for Blindness and Visual Impairment ke nodal officer Dr. K Vikramna Fongdora kibada malem gi oina mit ki leina ama oiriba glaucoma amadi cataract ki leina Asi kokhanabagi pandamda lemna glaucoma screening amadi test toba lemna cataract surgery toba lemna hitak langtak pibaga loinina anopsu lemna piki ngasigi camp asi pangthok pada khanghaudaba miyoi singna thasigi taratarita amuk khanna pangthok doriba camp da soidna saru yabiduna miyoi ba amagi khwaidgi maru oiriba mit asi yengthoktuna ningchina thamsi haike Info PSOC and Ingocha MPS na luchingba team amananga se North AOC thangwiban amasung khuyatong imafam singda special liquor draft amachathaba matamda team asana can beer chamanifu mari whiskey bottle yankai mari rum bottle kuntra mari DIC liquor mari fu fagapangam kre fagaleba liquor singa do excess lamfel bata sinakre hari amarom the SDPO poram pana luchingba Info East District Police ki team amanangarang numidang sebam lekai gi akoibida liquor draft chathabada yamnaba Indian Mad for Liquor IMFL Yungang amasung beer sing fagat kre District Administration Thawal na Sanduna District asiki oiba miyam gi numit lakliba Mars tara tapangtok na bagi damak sem sabapum na makloi haina DIO Thawal na thadroba cherol amana hairi cherol asina hai tha asiki tara ki ayupung tara dagi hauduna Thawal DC complex ta leiba counting hall da pangtok doriba miyam gi numit mamang thada pangtok pagum tharam asi ningtina coordination laina amade mapung fana pangtok na bagi damak special dedicated miyam gi numit cell ama hangduna thamle hari numit asida tongan ba department singi DLO singna praja singna thengnariba khudong chadaba kaya sing numit adumak chada solve tongna ba honagani aduga beneficiaries oriented scheme sing habadi CMHD PMJAY all age pension amaso disability related benefit Kanaba sing beneficiaries sing da yentokani hari pangtok doriba tharam asiga mari lenena deputy commissioner Thawal A Subhas Singh IAS Thawal district Miyam da Thoramasi Miyam gi khudong chadaba sing wakatpham forum ama oida season nabiyu aduga Miyam Thoram asi saruk yabijuna suggestion sing bibiyu Miyam na makoi gi grievance sing pukhalakpa matamda yariba makai aiba cherol oina submit tawiyu haina appeal tawri Miyam gi numit asi chief minister N Birena lisangani tara ki me tara mangad da CM secretary ta Miyam gi khudong chadaba sing phongdok hanaba platform ama oina Haudokraba matung district khudingi district administration chisingna tha amagi ahum lak suba irai numit khudingi pangtoktuna lakli hari
Mars Tarani Panda Adim Zati Hall Chingmairong Imphal the All Travel Students Union Manipur Atsumgi General Assembly Pangtokani Haina Torambadu Karigumba Kudong Chadaba Ama Laibadagi Tokle Hari Atsumgi Speaker Lovejoy Simragi Matung Inna Hariba General Assembly asi laklaba Mars Kuntaret Hariba Mafum Asida Pangtoklagani Hari Aduga Agenda Sing Submission Tawigi Madam Asi Mars Kunmari Faba Sangdokre Hari Atsumgi Federating Unit Oriba All Naga Students Association Manipur Ansam Amasung Kuki Students Organization KSO na Makoy Makoy representatives delegates Sing General Assembly Asida Thabirak na Bapel Tawri Committee along with District Administration Tamenglong today kan Marakta natin break amatang lozari. Welcome you all to Minako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Welcome you all to Minako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Welcome you all to Minako Residential School at Chanung, Imphal East. Break matungda mayam bataram naukchari. Ngasi ukal Lakipur masalo shangi mifam ama Lakipur khunau da leiba salai punsi fam Dekau Sangbi gi laisangda pangthokre Moirangtem Gauramani Singh President Ukal Lakipur Masana mifam apu oidina pangthokiba mifam aduda luf asigi miye kya saruyaki mifam asida chai asigi April gi ahum suba jail gi manungda afaba numit ama yenglaga lai haraubugi workshop ama pangthokpa haina waref taki masigi dama Ukal headquarter Manipur ga mangjongna tana minaba amadi workshop asigi dama reception committee ama mangjongna semna basul emnaki hariba workshop asi Palarvon Kasarda pangthokpa haina su lemna ki makata bada sanabagi pau pizari Thasigi Taradagi Taradithoi Faba Sri Lanka gi Candida Pangtoka Dorba Second World Jet Kunedo Championship Resangani Kunumdoi the India team Saru Yarobada medal Lorakraba Manipur gi Sanaroi Sing Oktuna Puni Thagotgre Reception Committee Yaripok na Sanjunangasi Yaripok Vishnu Nahada Leiba Wangkem Assembly Constituency ki MLA Kaisham Mega Sandragi Yumda Pangtokiba Opagi Tharamada Social Worker Srimati Kaisham Ongbi Robita Leima Zit Kunedo Association of Manipur JKAM gi Vice President Loitam Razen Yaripok Municipal Council Ward Number 2 gi Councillor Akoizam Ramesh Wangkem Esigi nominee Kundrapam Premnath amasung Social Worker Thongnawzam Sanjoyna Atoi Baleng Birakpa Singoina Saryaki Second World Championship aduda medal Fonglaktuna ngasi okiba Sanroi Singadudi Senior Women da Moirangtem Lintoi Singa Mayum Tazbanu amasung Amarjit Seramni Makoi Ahumak World Championship aduda gold medal lorokpa ngamkhibani aduga World Championship aduda India team gi course oina saru yaraba Dr. Moirangtem Ivom Chabusu Leis Sanaroi Singapore na lengyan fi amadi lei pareng khongtuna pongning thawatki panba yabdi Sri Lanka da pangthokiba Second World Jet Kunedo Championship aduda Sri Lanka na team champion oiduna India na first runners up taki India team na gold 15 silver ani amadi bronze ama laukiba Gimanungda Manipur gi Sanaroi Sina gold 12 silver ama amadi bronze ama medal lorokpa ngamki hari saruk yakiba singna hauzik sana khotnabagi lamda Manipur gi Sanaroi singi oidiba fibam singi matangda aduga course amadi medal fanglakba Sanaroi singna makoina Manipur gi wangda championship sing saruk yaba matamda thengnariba khudongcha daba singi matangda amadi lengakna jai kayagi pithoktana leiriba incentive award sing adu pithokpiyu haiba wafam sing fongdoki Arabida Mareba pa amhane pizari
Chief Minister, Education Minister amasung Bosemgi Chairman HSLC examination listing kunumdoi thagada bamairoi singda yafa pausal pirakli. Miyoi lak kayagi thawai oinariba thawal turel na miyamda thaknaba ising piba ngamlaktaba chahi yamsilakli. Exam singda mahairoi singna aranba pambai season nabada mating panglamba sing jarak pi naba law stem lagani haina Education Minister D.H. Basanta Kumar na haikre. Issues and challenges faced by women in sports haiba team da nongmagi oiba seminar pangthokre. Mami TV ki Manipuri Prime Time News matang sa daloy sari. Ming tabir was singbo amuka hanachan mabam na khurumjari.